ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯁꯦ ꯁꯛ ꯀꯌꯥ ꯊꯣꯏꯅ ꯐꯖꯕꯕꯨꯗꯤ ꯅꯠꯇꯦ, ꯀꯨꯆꯨꯁꯨ ꯑꯗꯨꯃꯛ ꯃꯨꯏ꯫ ꯇꯧꯕꯇꯕꯨ ꯀ꯭ꯂꯥꯁ 8-9 ꯀꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯃꯔꯛꯇꯒꯤ ꯅꯨꯄꯥꯅ ꯍꯦꯛ ꯍꯥꯏꯔꯛꯄꯁꯤ ꯑꯩꯉꯣꯟꯗꯅ ꯑꯍꯥꯟꯕ ꯑꯗꯨꯃꯛ ꯍꯥꯏꯒꯜꯂꯤ꯫ ꯑꯩꯅ ꯁꯛ ꯌꯥꯝꯅ ꯐꯖꯔꯨꯕꯒꯤ ꯈꯛꯇ ꯅꯠꯇꯅ ꯅꯨꯄꯥꯅ ꯍꯦꯛ ꯍꯥꯏꯒꯟꯕ ꯃꯥꯏꯗꯥ ꯇꯥꯕ ꯍꯥꯏꯕꯗꯨꯔ ꯈꯪꯗꯦ, ꯑꯩꯈꯣꯏꯒꯤ ꯏꯃꯥꯈꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯀ꯭ꯂꯥꯁ 8-9 ꯈꯛꯇ ꯀꯥꯕꯇ ꯉꯥꯏꯔꯤ, ꯄꯤꯛꯂꯤꯕ ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯩꯁꯨ ꯃꯇꯝꯗꯨꯗꯗꯤ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯕ ꯑꯣꯏꯗꯕꯅ ꯏꯃꯥꯈꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯄꯪꯉꯥꯡꯇ ꯉꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯁꯨ ꯅꯠꯇꯦ, ꯃꯈꯣꯏ ꯃꯁꯥꯅ ꯍꯥꯏꯖꯔꯛꯄꯅꯤ꯫ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕ ꯈꯛꯇꯅꯤ, ꯑꯩꯅ ꯌꯥꯔꯒ ꯀꯣꯏꯅꯈꯤꯕ ꯌꯥꯎꯕꯁꯨ ꯑꯃꯠꯇ ꯅꯠꯇꯦ꯫ ꯅꯣꯏꯅ ꯑꯩꯉꯣꯟꯗꯇ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯃꯈꯣꯏꯗ ꯑꯃꯨꯛ ꯆꯤꯟ ꯈꯨꯝꯃꯤ꯫ ꯃꯈꯣꯏꯅ ꯉꯥꯡꯂꯛꯄꯒ ꯑꯩꯅ ꯀꯞꯄꯒ ꯆꯤꯟ ꯈꯨꯝꯕ, ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯦ꯫ ꯏꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯉꯥꯡꯂꯤꯕꯅꯤ꯫ ꯅꯆꯦ ꯑꯅꯤ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯅꯨꯄꯥꯅ ꯑꯗꯨꯝꯅ ꯅꯣꯡꯃꯇꯁꯨ ꯍꯥꯏꯔꯛꯇꯦ, ꯏꯔꯥꯡꯁꯨ ꯇꯧꯗꯦ꯫ ꯅꯪꯗꯤ ꯅꯨꯄꯥ ꯅꯍꯥ ꯂꯩꯕ ꯃꯐꯝꯗ ꯒꯥꯒꯥ ꯂꯥꯡꯗꯅ ꯏꯔꯥꯡ ꯇꯧ ꯆꯠꯂꯝꯒꯅꯤ, ꯑꯗꯨꯅꯅꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯏꯕꯁꯦ ꯍꯥꯏꯗꯨꯅ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯗꯤ ꯅꯨꯄꯥ ꯅꯍꯥ ꯂꯩꯕ ꯃꯐꯝꯗ ꯒꯥꯒꯥ ꯂꯥꯡꯗꯨꯅ ꯅꯨꯄꯥꯅ ꯈꯪꯅꯕꯅꯤ ꯇꯥꯅꯕꯅꯤ, ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯑꯗꯨꯝꯅ ꯇꯧꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯇꯧꯕꯇꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯏꯃꯥꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯒꯥꯒꯥ ꯂꯥꯡꯗꯨꯅ ꯆꯠꯂꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯉꯥꯡꯂꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯑꯃꯠꯇ ꯇꯧꯗꯕꯅ ꯑꯩꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯁꯣꯝꯗꯅ ꯁ꯭ꯀꯨꯜ ꯆꯠꯄ, ꯇ꯭ꯌꯨꯁꯟ ꯆꯠꯄ, ꯊꯕꯛ ꯑꯃꯆꯠꯄ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥꯅ ꯏꯟꯅꯔꯛꯇꯨꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡꯒꯤ ꯋꯥꯈꯜꯒ ꯑꯣꯏꯕꯒ ꯃꯈꯣꯏꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯁꯤ ꯑꯩꯈꯣꯏꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯣꯏ ꯅꯤꯡꯗꯨꯅ ꯋꯥꯈꯜꯁꯤꯗ ꯃꯑꯣꯟ ꯈꯟꯖꯩ꯫ ꯇꯧꯕꯇꯕꯨ ꯃꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯌꯥꯔꯒ ꯀꯣꯏꯅꯕꯗꯤ ꯀꯣꯏꯅꯗ꯭ꯔꯤ꯫ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯗꯒꯤ ꯏꯟꯅꯔꯛꯄ ꯑꯗꯨꯅ ꯌꯨꯝ ꯐꯥꯎꯕ ꯏꯟꯅꯕ ꯌꯥꯎꯏ꯫ ꯑꯇꯩ ꯃꯐꯝꯗ ꯏꯟꯅꯔꯕꯁꯨ ꯂꯩꯀꯥꯏꯗ ꯏꯟꯅꯔꯛꯂꯕꯅꯤನ ꯂꯩꯀꯥꯏꯒꯤ ꯎꯈ꯭ꯔꯤꯕ ꯑꯎꯕ ꯏꯅꯦ ꯑꯃꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅꯁꯨ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯏꯄꯤꯛ ꯄꯤꯛꯅ ꯅꯨꯄꯥ ꯀꯣꯏꯅꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯈꯜꯂꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯨꯝꯅ ꯇꯧꯕ ꯃꯑꯣꯡ ꯑꯁꯤ ꯏꯃꯥꯗꯁꯨ ꯄꯥꯎ ꯄꯤꯔꯛꯄ ꯌꯥꯎꯏ꯫ ꯏꯃꯥꯁꯨ ꯃꯣꯏꯅ ꯇꯝꯗ꯭ꯔꯕꯗꯤ ꯈꯪꯂꯣꯏ, ꯃꯣꯏꯅ ꯑꯗꯨꯝꯅ ꯇꯝꯁꯤꯜꯂꯕꯅꯤꯅ ꯅꯨꯄꯥ ꯀꯣꯏꯅꯔꯕꯣꯏ ꯅꯤꯡꯗꯨꯅ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯉꯣꯟꯗꯇ ꯍꯦꯛꯇ ꯉꯥꯡꯕ꯫ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯕꯁꯨ ꯅꯠꯇꯕꯅꯤꯅ ꯇꯧꯗꯕ ꯊꯕꯛꯇ ꯇꯧꯏ ꯍꯥꯏꯔꯒꯗꯤ ꯍꯦꯟꯖꯤꯟꯅ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯂꯩ꯫ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯕꯒꯤꯔ ꯈꯪꯗꯦ, ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯈꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯉꯤ꯫ ꯇꯧꯁꯨ ꯇꯧꯗꯕ ꯊꯕꯛ ꯑꯃꯗ ꯇꯧꯏ ꯍꯥꯏꯖꯤꯜꯂꯛꯂꯕꯗꯤ ꯇꯧꯔꯒ ꯉꯥꯡꯅꯍꯟꯕꯗꯨꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯏꯃꯥꯗ ꯄꯥꯎ ꯇꯝꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯤꯡꯗꯁꯨ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯄꯥꯎ ꯇꯝꯒꯦ ꯍꯥꯏꯔꯕꯁꯨ ꯑꯆꯨꯝꯕꯗꯣ ꯈꯪꯂꯒ ꯇꯝꯂꯗꯤ ꯐꯩ꯫ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨꯅ ꯅꯨꯄꯥ ꯀꯣꯏꯅꯕꯗꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯅꯨꯄꯥꯅ ꯇꯥꯟꯅꯔꯛꯄꯗꯗꯤ ꯏꯃꯥꯗ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯀꯣꯏꯒꯦ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥꯗꯣ ꯃꯣꯏ ꯄꯥꯝꯗꯅ ꯇꯧꯔꯤꯕꯅꯤ ꯀꯥꯏꯗꯨꯅꯁꯨ ꯏꯊꯟꯇ ꯁꯥꯎꯗꯨꯅ ꯏꯃꯥꯅ ꯉꯥꯡꯂꯛꯄꯗ ꯈꯨꯝꯖꯩ꯫ ꯏꯆꯤꯟꯅꯥꯎꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯤꯒ ꯑꯣꯏꯔꯦ꯫ ꯏꯊꯛꯇ ꯏꯆꯦꯁꯤꯡ ꯑꯃꯗꯤ ꯅꯤꯅꯦꯈꯣꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯈꯣꯏꯗꯤ ꯁ꯭ꯀꯨꯜ ꯀꯥꯕꯁꯨ ꯑꯃꯠꯇ ꯀꯥꯟꯅꯗ꯭ꯔꯕꯅꯤꯅ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯁꯪꯕ ꯃꯇꯝꯗ ꯁꯨꯃꯥꯡꯗ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯁꯤꯡꯖꯨ ꯆꯥꯕꯅꯤ ꯈꯪꯗꯦ, ꯍꯤꯛ ꯀꯥꯏꯅꯕꯅꯤ ꯈꯪꯗꯦ, ꯑꯗꯨꯝꯅ ꯐꯝꯃꯒ ꯋꯥꯔꯤꯁꯨ ꯀꯌꯥ ꯁꯥꯟꯅꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯇꯤ ꯂꯩꯕ ꯃꯇꯝꯗ ꯐꯝꯗꯨꯅ ꯍꯤꯛ ꯀꯥꯏꯕꯤꯒꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯤꯛ ꯀꯥꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯤꯛ ꯀꯥꯏꯅ ꯋꯥꯔꯤ ꯃꯊꯪ ꯁꯥꯟꯅꯔꯛꯄꯗꯒꯤ ꯑꯩꯒꯤ ꯃꯔꯝꯗꯁꯨ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤꯅ ꯑꯩꯒꯤ ꯃꯔꯝ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯄꯥꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤ, ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯍꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯍꯤꯛꯀ ꯀꯥꯏꯕꯤꯔꯅꯨ ꯌꯥꯔꯦ, ꯑꯩ ꯆꯠꯆꯔꯒꯦ ꯁꯥꯟꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯛꯄ ꯌꯥꯎꯏ꯫ ꯑꯗꯨꯝꯅ ꯂꯥꯛꯇꯕꯤꯗ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯃꯈꯣꯏꯗꯤ ꯅꯨꯡꯁꯤꯕꯒꯤ ꯂꯝꯁꯤꯗ ꯃꯁꯤꯡ ꯁꯨꯅ ꯃꯤ ꯃꯈꯜ ꯊꯦꯡꯅꯔꯛꯂꯕꯅꯤꯅ
asumna tawrabadi nupado yamna phai asumna tawrabadi phatte adugi maramdasu sanai aisu tasinbada kanagani khanduna khangsinataba saduna makhoina sanariba warido adumak tai makhoina hainabada mathanta pokpa nupasi yamna talli susu yamna suningde kesu yamna kebani mama mapa ina khunba nupadaga leirabadi tonanduna nupidani wagadaba kaiduna su hainai aduga thaban chongba matamda nupana nusi pami hairapada aikhoina nupasi karamba nupanu ina khunba imungdagi horakpa nupara natraga thabak suba kanba nupara haiba khange hairabadi makhoina pairakpa matamda makhoigi khutto haigani adumna kangal launa hairaba nupa adudi yumda thabak yamna suba chilhau thidaba tonandaba hayeng leiba matamda nungaigadaba nupani kaina su hainai aduga amana dress nana shelaga makhut masakadu tamon lauraba adugumba nupado thabak sungsu sudabida mama mapagi maran charaga leiba nupani adugumba nupadu da leirabadi haye leiriba nupidu khatani wajagadaba moina hairapada yaruganu kaiduna su hainai asina moigi wari oikre nini khoi matamgini aduga aikhoigi matamdana kari tholakadabano haibadudi aisu khangde makhoina sanabagi adumak tasillibani asi tawraga asi tawgani haibadu khangjinbadi adumak phabanina aisu loinamak tasilli class yaujate hairagasu nupana hana toina hairaklabanina pukningda harauba amastu pokchai thabak tawba matamda awabasu amata khangde asumna nushinaba haurakpa matamsi thabak tawre wade ama tawre wade charuba khudingsu hawi yengluba khudingsu iphata fajai makhoina hairakle haiduna aikhoina hekta yaraga koinabasu nati koinaba fawba haudri thamoise mathung marang haujai nupanaga nusi hairakpa matam asida nongmasu tuisan halakpa matamda nupa macha ani khak gari macha thauduna aigi itung koin inarai imanabi sing adudi makhoigi mayum yobadagi adumak lehaure hanagi matawumna makhoisu nupa ayamba thengnaba matamda aingonda ayamba dum hairabanina makhoisu aina yararoi khanbadagi nangi hanagi haunabi nangi thokpado adu tawraga dum chatkhro makhoina aigi thokpa hainabi hairibasi walan amata ngangdabida yum yownaba chumdring chatpa aduni aisu hoi haiduna makhoigi yum yowduna changhaure aigi thongaldi khara watlibanina aisu ithankada maino thaduna adumak lai tanja aduda aikhoigi imasu dukanda pot leiruni haiduna tholakpaga aigi mapachaduna thengnai aina adumna laklaga nupa aninaga tungda inarakpa aduda imana khallibasi aiga koinaba nupani thongan phawbaga inahalai haiduna khallibani adubu aisu imadu ubada khitangdi pakhali achumaran khangdabida magi haunabi ngangbido amuk tawrakadara haiduna imasu aingonda phaina yenglamaga chatki aisu thongan yorabanina grong chinsinuna get adulo silli nupa anido thongan phawba tana charaklabasu aina hoi mai haidabadagi amuk hankhre tawbatabu makhoidi aigi yum khanghauredana haiduna sonduna chatki imasu dukandagi hek halakpaga thongan changlakpadagi haure aigi mingase yamna lagna kauba aisu ngasaigi do oirani khallubada haiba tawbaga adumak chummi aikhoina hairaga nangsi henjalibanine nathakta leiriba nasenane nabung mayam ama leiribase nang kemta kidrene makhoidi nongmata bawba sumaina tawdine nangdi aikhoina hairaga aigi imang makta bawba nupabu yumphawba thilalakpa gaiduna pangang tangangi numitudi aisu yamna sauningbagi thamoi penaba kapthoi aduga mina nusi pami haidun inajarakpani aina makhoida inarao haibasu nate aduga inarakliba nupasing adu karaidagino karino haibasu khangba nate ngasi kata tuition tholakpada thengnabadagi inajarakpani aingonda nusi phone number amta piro haiduna tanarakpani aidi wa amata su khumdagai tumina dum lakcharaga haiduna yamna kapi imana aingonda thawaina ngange haiduna ngangbadi nate tawbadabu tanja aduda aigi itungda inarakhiba nupa macha ani dusu dukan adaida achapol leiduna leiramlaga angang amada aingonda achapol asi piyu haiduna haikhiba adu imana tahongba chani aduda sunatana lekai aduda ngasaidagi nupani duna inarakliba adu makhoisu khangau uhauba aduda imada pau henjinna tamlakpadagi imana saubadu makhoida tainaba ngamdabagi aingonda tainaribani angang oijarabasu aisu
ꯇꯧꯁꯨ ꯇꯧꯗꯕ ꯊꯕꯛꯇ ꯑꯁꯨꯝꯅ ꯑꯗꯨꯝ ꯉꯥꯡꯂꯛꯄꯗꯒꯤ ꯑꯩꯁꯨ ꯌꯥꯝꯅ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯃꯥꯗ ꯄꯥꯎ ꯇꯝꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯌꯦꯛꯅꯕꯁꯨ ꯑꯣꯏꯔꯦ꯫ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯔꯕꯁꯨ ꯃꯣꯏꯅ ꯀꯧꯔꯛꯂꯕꯁꯨ ꯑꯩ ꯁꯨꯡꯈꯨꯝ ꯈꯨꯝꯗꯦ꯫ ꯃꯁꯛꯇꯨ ꯍꯦꯛ ꯎꯕꯗ ꯑꯩꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕꯁꯨ ꯇꯧꯏ꯫ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯕꯁꯤꯡ ꯑꯁꯤꯗꯅ ꯅꯨꯄꯥ ꯑꯃꯇꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯏꯅꯔꯛꯄ ꯑꯁꯤꯗ ꯀꯂꯛꯇꯨꯅ ꯄꯥꯎ ꯄꯪꯇꯟꯇ ꯇꯟꯁꯤꯜꯂꯤꯕꯅꯤꯅꯦ ꯈꯪꯒꯅꯤꯗꯅ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯅꯣꯡꯃꯒꯤ ꯅꯨꯄꯥ ꯁꯤꯟꯗꯨꯅ ꯄꯨꯒꯦ, ꯃꯣꯏ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯌꯦꯡꯒꯦ, ꯉꯥꯡꯅꯅꯤꯡꯉꯗꯤ ꯄꯦꯟꯅ ꯉꯥꯡꯅꯔꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯌꯥꯝꯅ ꯁꯥꯎꯏ꯫ ꯇꯧꯕꯇꯕꯨ ꯂꯥꯏꯗꯒ ꯈꯣꯏꯔꯝꯂꯒ ꯑꯩꯒꯤ ꯋꯥ ꯉꯥꯡꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯈꯨꯔꯨꯝꯅꯤꯡꯉꯤ꯫ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯕꯅ ꯑꯁꯤ ꯐꯥꯎꯕ ꯌꯧꯅ ꯈꯜꯂꯕꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯗꯕꯒꯤ ꯃꯇꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯗ꯭ꯔꯦ꯫ ꯌꯨꯝꯗ ꯐꯪꯉꯤ ꯉꯥꯡꯕ, ꯂꯩꯀꯥꯏꯗ ꯐꯪꯉꯤ ꯃꯈꯣꯏꯅ ꯃꯤꯋꯥ ꯉꯥꯡꯅꯕ, ꯑꯩꯅ ꯀꯣꯏꯅꯔꯒ ꯉꯥꯡꯅꯕꯅꯤ ꯍꯥꯏꯕꯗꯤ ꯐꯩ, ꯀꯣꯏꯁꯨ ꯀꯣꯏꯅꯗꯕꯤꯗ ꯉꯥꯡꯅꯕꯁꯤꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯏꯃꯥꯈꯣꯏꯅ ꯀꯧꯕ ꯐꯥꯎꯕ ꯃꯇꯝ ꯈꯔ ꯈꯨꯝꯃꯨꯗ꯭ꯔꯦ꯫ ꯆꯥꯛ ꯐꯥꯎꯕ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯏ ꯁꯥꯎꯅꯤꯡꯕꯗꯒꯤ꯫ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯥꯈꯣꯏꯅ ꯍꯪꯂꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯑꯩꯁꯦ ꯅꯨꯄꯥ ꯀꯣꯏꯅꯕ꯭ꯔꯥ ꯀꯣꯏꯅꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯈꯛꯇꯅꯤ꯫ ꯃꯣꯏꯅ ꯁꯨꯝꯅ ꯍꯪꯈ꯭ꯔꯕꯗꯤ ꯑꯩ ꯅꯣꯏ ꯂꯩꯒꯦ ꯂꯩꯍꯧꯔꯣ ꯌꯨꯝꯗ ꯑꯩ ꯆꯠꯂꯝꯃꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯊꯣꯛꯂꯛꯏ꯫ ꯃꯣꯏꯗꯤ ꯏꯃꯥꯈꯣꯏꯅ ꯋꯥ ꯍꯪꯂꯤꯕꯅꯤꯅ ꯈꯨꯝꯗꯕꯤꯗ ꯊꯣꯛꯂꯛꯄ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯈꯨꯝꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯩꯅ ꯊꯣꯡꯒꯥꯟꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯇꯨꯅ ꯀꯧꯏ, ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯣ ꯂꯥꯛꯀꯦ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ꯫ ꯎꯄꯥꯏ ꯂꯩꯇꯅ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯃꯨꯠ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯗꯤ ꯅꯨꯄꯥ ꯑꯃꯠꯇ ꯀꯣꯏꯗꯕꯅꯤ, ꯍꯥꯏꯔꯛꯄ ꯈꯛꯇꯅꯤ ꯃꯥꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯍꯥꯏꯕꯁꯨ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯈꯟ ꯃꯈꯟꯗ ꯃꯈꯣꯏꯅ ꯋꯥꯍꯪ ꯆꯞ ꯃꯥꯟꯅꯕ ꯍꯪꯕꯗꯒꯤ ꯑꯩꯁꯦ ꯅꯨꯄꯥ ꯀꯣꯏꯗꯦ ꯈꯪꯂꯛꯄꯗꯒꯤ ꯏꯃꯥꯈꯣꯏꯁꯨ ꯑꯩꯉꯣꯟꯗ ꯉꯥꯡꯕꯗꯣ ꯈꯔꯗꯤ ꯍꯜꯂꯦ꯫ ꯑꯗꯨꯝ ꯉꯥꯡꯁꯤꯜꯂꯕꯗꯤ ꯑꯉꯥꯡꯁꯦ ꯀꯩꯅꯣꯝꯃ ꯈꯟꯈ꯭ꯔꯅꯤ, ꯁꯥꯎꯕꯗꯒꯤ ꯀꯣꯏꯒꯦ ꯀꯥꯏꯅ ꯅꯝꯗꯨꯅ ꯀꯣꯏꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯏꯃꯥꯁꯨ ꯉꯥꯡꯕꯗꯤ ꯈꯔ ꯍꯜꯂꯦ꯫ ꯇꯧꯕꯇꯕꯨ ꯆꯤꯆꯦ ꯑꯩꯈꯣꯏꯅꯒ ꯄꯥꯈꯣꯟ ꯅꯣꯡ ꯐꯥꯗꯣꯛ ꯊꯥꯕꯗ ꯑꯩꯅ ꯇꯜꯂꯦ ꯍꯥꯏꯔꯨꯕꯗꯤ ꯅꯨꯄꯥ ꯀꯣꯏꯅꯔꯕꯅꯤꯅ, ꯑꯩꯈꯣꯏꯗꯒꯤ ꯀ꯭ꯂꯥꯁ ꯋꯥꯡꯉꯕꯅꯤꯅ ꯄꯥꯈꯣꯟ ꯑꯃꯗ ꯌꯥꯗ꯭ꯔꯦꯅꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯉꯥꯡꯂꯛꯏ꯫ ꯆꯠꯄꯤꯒꯦ ꯀꯥꯏꯅ ꯈꯜꯂꯝꯂꯕꯁꯨ ꯃꯣꯏꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯂꯣꯏꯅ ꯀꯥꯏꯗꯨꯅ ꯈꯟꯗꯨꯅ ꯆꯠꯄꯤꯗꯕꯁꯨ ꯌꯥꯝꯅ ꯌꯥꯎꯏ꯫ ꯐꯥꯒꯤꯗꯒꯤ ꯑꯋꯣꯏꯕ ꯇꯥꯔꯛꯄꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯐꯨꯅꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯅꯨꯄꯥꯐꯥꯎ ꯀꯣꯏꯗ꯭ꯔꯤ, ꯃꯈꯣꯏꯅ ꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕꯁꯤꯅꯗꯤ ꯅꯨꯄꯥꯒ ꯀꯣꯏꯔꯛꯂꯗꯤ ꯑꯩꯗꯤ ꯀꯔꯥꯏꯗ ꯂꯩꯒꯅꯤ ꯀꯥꯏꯗꯨꯅ ꯏꯊꯟꯇ ꯐꯥꯎꯕ ꯈꯜꯂꯤ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯉꯥꯡꯅ ꯀ꯭ꯂꯥꯁ 10ꯁꯨ ꯂꯣꯏꯁꯤꯜꯂꯦ, 11, 12ꯁꯨ ꯀꯥꯕ ꯂꯣꯏꯔꯦ, ꯀꯣꯂꯦꯖ ꯀꯥꯔꯛꯀꯗꯧꯔꯕꯅꯤ꯫ ꯁꯤꯗ ꯐꯥꯎꯕ ꯅꯨꯄꯥ ꯀꯣꯏꯕꯗ ꯉꯥꯡꯂꯕꯗꯤ ꯃꯈꯣꯏꯁꯨ ꯉꯥꯡꯂꯕ ꯍꯥꯏꯗꯨꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯗꯨꯃꯛ ꯈꯟꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩ꯫ ꯍꯥꯟꯅꯗꯧꯅ ꯃꯈꯣꯏꯁꯨ ꯆꯒꯠ ꯉꯥꯡꯕꯗꯤ ꯉꯥꯡꯗ꯭ꯔꯦ꯫ ꯃꯇꯝ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯀꯣꯏꯅꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯊꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯅꯧꯕ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ, ꯑꯗꯨꯁꯨ ꯍꯥꯏꯔꯛꯄꯕꯨꯗꯤ ꯍꯥꯏꯔꯛꯏ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯅꯨꯡꯁꯤꯕ ꯑꯃꯠꯇꯗꯤ ꯐꯪꯈꯤꯗꯦ꯫ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯁꯥꯎꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯈꯤꯕꯅ ꯏꯃꯥꯈꯣꯏꯗꯁꯨ ꯍꯥꯏ, ꯑꯩꯁꯦ ꯅꯨꯄꯥ ꯑꯃꯠꯇ ꯀꯣꯏꯔꯣꯏ, ꯊꯥꯖꯗ꯭ꯔꯒ ꯅꯣꯏꯅ ꯍꯦꯛ ꯅꯨꯄꯥ ꯀꯣꯏꯅꯧ ꯍꯥꯏꯗꯨꯅ ꯁꯤꯟꯗ꯭ꯔꯤꯕ, ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯁꯤ ꯅꯨꯄꯥꯁꯤꯒ ꯀꯣꯏꯅꯧ ꯍꯥꯏꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯔꯣꯏ꯫ ꯅꯣꯏꯅ ꯑꯗꯨꯝꯅ ꯇꯧꯗ꯭ꯔꯒꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝ ꯄꯥꯟꯗ꯭ꯔꯒ ꯍꯦꯛ ꯂꯩꯔ ꯂꯣꯏꯔꯦ ꯀꯥꯏꯗꯨꯅ ꯑꯩꯁꯨ ꯋꯥꯁꯛꯀ ꯌꯥꯝꯅ ꯁꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯁꯨ ꯅꯨꯄꯥꯗꯤ ꯑꯃꯠꯇ ꯀꯣꯏꯖꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯝꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯕꯅꯤꯅ꯫ ꯑꯩ ꯈꯛꯇ ꯅꯠꯇ꯭ꯔꯦ, ꯁꯛ ꯐꯖꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯀꯦꯕ ꯍꯩꯇ꯭ꯔꯤꯀꯥꯟꯗ ꯊꯤꯖꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯦꯕ ꯂꯣꯏꯅ ꯍꯩꯅꯔꯕꯅꯤꯅ ꯑꯊꯤꯕꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯀꯣꯂꯦꯖ ꯀꯥꯔꯕꯁꯤ ꯐꯥꯎꯕꯗ ꯑꯩ ꯅꯨꯄꯥ ꯑꯃꯠꯇ ꯀꯣꯏꯅꯗ꯭ꯔꯤ, ꯍꯥꯏꯔꯛꯂꯕꯁꯨ ꯑꯃꯠꯇ ꯌꯥꯗꯦ꯫ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯅꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯆꯩꯔꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯁꯨ ꯑꯃꯠꯇ ꯌꯥꯗꯦ꯫ ꯏꯃꯥꯈꯣꯏꯗꯁꯨ ꯅꯨꯄꯥ ꯀꯣꯏꯅꯗꯦ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯍꯜꯂꯤ꯫ ꯐꯣꯟ ꯄꯥꯏꯔꯤꯕꯁꯤ ꯒꯦꯝ ꯁꯥꯟꯅꯕꯒꯤ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯅꯣꯡꯃꯇꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ, ꯃꯦꯁꯦꯖ ꯊꯥꯅꯕ, ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄ ꯇꯧꯗꯕꯅ ꯏꯃꯥꯈꯣꯏꯁꯨ ꯑꯩ ꯅꯨꯄꯥ ꯀꯣꯏꯗꯦ ꯍꯥꯏꯕꯗꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯤꯅꯦꯁꯤꯡ ꯑꯗꯨ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯅꯦꯁꯤꯡꯒꯤ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯄ ꯑꯃꯅ ꯑꯩꯁꯦ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯑꯩꯈꯣꯏ ꯃꯃꯥꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯖꯨꯔꯨ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯅ ꯅꯍꯥꯟꯈꯩ ꯉꯥꯡꯈ꯭ꯔꯤꯕꯗꯨꯒ
nupa koyu haire haiduna saurakani haiduna makhoisi matam kharadi aingonda wadu haudoktabida lei aidi khanglibani nahandagi moina ai nupa koinabagi ngangliba aduga haiba tanduna hairaktribani haibasu ai khangi haibu hairaklabadi hanakti aisu matang charingaida amuktang oirabasu ngangthalaga koibu koinarabasu koibu koidrabasu tokthoke haiduna pungningdadi khanjai adubo ninenasu takpa aduma khenjilai amukta hayu hanagina angang oiringegi warini haujina laisabi pharabanina adumba hudokpada yaroidaba kanasu leiteda haiduna aikhoigi mamada girigirida ninesu maramasigidamukta yumda ngahak leitana lakpa adu ikaisei haiduna marakta lakpa matamda adumak wadu haudoami mamasu aingonda nupa adu phabana maram oiraga koinau haige haiduna haudorai ahanbadadi aisu mana tawkhiba adugumna mit khana yenglaga waka amata ngangbithabi tawi nongmadi tamna ingna chak charingaida wafam adu haudorai aisu nupa adu phai haibadi khangi makhoina hairakpa ngaigi haiduna ngaiduna leiribani nupadusu mapalomda thabak tawduna leibani mangonda leiba matamda nungaigani haibasu ai khangi thabak tawba khatagi natana nisa pusasu amata chade ainasu masangmuna khangba nupani hanadagi yauna tawbatabu aikhoidagi kharadi halli imasu kithikirum tawduna hodokcharaibani aisu ahanbadadi yade matam kharadi changali diman saduna lei aduga imana takpa helmanulakpadagi aisu hoi yare koinarage haiduna phone number aduda paw phongnei adubu madi mapalomda leiba oibana aikhoigi leiriba pungsing asiga manadabagi tumba chaba thabak subagi matam khenabana maram oiraga ibani si ayama matamda paw phawdok phawjin tawbagi matam asi nungthingi matamda oi nungthin matam asi aina college salabadi ayama nasu paw phawnade mana tawriba thabak adu loiraga phone tawrapa matamdadi aikhoidadi ahing adu phana yamna thenglabani aisu tumningbagi mayaina wari pakna sanade ngahak sangba matamda message thanaduna paw adumak phawnei asumna tawbasida aisu nungsinaba kaisi sumna tawba chala haiduna ahanbadadi khalammi yamna lamna leinaragasu nungsinaba aduga pawsu toina phawnaba phangdaba haiduna adubu mana aigidamakta lepiba adu khangbadagi aisu nupa ataiga koidre mangonda leigi haiduna chapyungna khalli ibanisu mataw asumna nungsinare tawbatabu aina toina wari sanaba adu thengnadabanina college kaminariba imanabisingnasu nupa amata koinadabani haiduna mingonda adumak sandoi aingonda hairakpa nupa kaya amasu yawi adubu makhoidi khangsadabanina aina yadabaduda yamna pongi chawi haiduna khalibra khangde college karabanina college ki board matam yorakpada number amamu pisala board hadanabagini haiduna khomjalakpa mayam aduna aisu botti aikhoi manabi lepana aduma khara cheli matabu karabadi haiduna nupa mayamna haijalaklabasu yaningduna adumak yasinduna nungsiba sai tawbatabu aina imanabidadi hai nangidamakta khalaga nupasing asina haireibase yaribani botche hekloibaga ai sima nawama nangna leibigedabani kaiduna imanabidudasu hairiponi manasu hoi khangi bossita hana kagi sanu chelo nangna sak phajaba yawbana ai kagadoribani kaidunasu hektamak hai thagalo hojingna bot kadribani na thagalo bot he kagibadagi sak uge ka phangdabasu yai kaiduna phagi tawi college karakpa matamda first semester second semester da nupa nupi ayamba masak khangnadrabasu third sem yorakpa sidadi aikhoisu mi ayamba adumak loina khangnare first tagi na third yorakpa si phobada college ta taminariba nupa sing ayambana aisi kanaga koinabanu haiduna makhoi masen bahang tangnaba jani adubu college asida aiga khangnaba nupa si amata yawdabadagi imanabigi pota cheminakiba nupa amadi yawi mana khudom chaba lauduna aise nungshidi haibadi nataba botasu yamna waminakhre aduna nong phadoksu koiminaraga achapot ama chaminasi haiduna haurai adubu madi college asida nupi kaya amasu koiribani ainasu magi nupi koinabasing adu loina khangi manasu ai nupa koide haiba khanglibani adubu ayamanadi aise nupagu unaba college asidagi nong phadok nupaga unaba chatkiba phone wari sanaba phagi jugai tawduna wari sanaba matamdasu aigi nupa leite haibagi wafamsu amata hawdoknadabana aise nupa koide haiduna makhoina adumak khanduna hairubada yarakani haiduna aingonda hairaklibani adubu makhoisu hek
ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯕꯗꯤ ꯅꯠꯂꯛꯇꯦ. ꯑꯗꯨꯝꯅ ꯆꯠꯃꯤꯟꯅꯕ ꯀꯣꯏꯃꯤꯟꯅꯕ ꯂꯥꯡꯃꯤꯟꯅꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯅꯖꯔꯛꯀꯅꯤ ꯈꯟꯗꯨꯅ ꯑꯩꯉꯣꯟꯗ ꯍꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ. ꯇꯧꯕꯇꯕꯨ ꯑꯩꯅ ꯈꯜꯂꯨꯕꯅ ꯀꯣꯂꯦꯖꯀꯤ ꯕꯣꯠꯇꯁꯨ ꯂꯥꯡꯃꯤꯟꯅꯕꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯈꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯧꯔꯛꯂꯤꯕ ꯑꯗꯨ ꯑꯩꯁꯨ ꯍꯦꯛꯇꯃꯛ ꯌꯥꯊꯣꯛꯏ. ꯍꯣꯏ ꯆꯥꯃꯤꯟꯅꯁꯦ, ꯆꯥꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯃꯣꯏꯅ ꯍꯣꯇꯦꯜꯗ ꯆꯥꯁꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯆꯥꯏ. ꯑꯩ ꯏꯊꯟ ꯈꯛꯇ ꯆꯠꯂꯒ ꯆꯥꯕꯕꯨꯗꯤ ꯅꯠꯇꯦ, ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨ, ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯅꯕ ꯍꯥꯏꯍꯟꯕꯖꯥꯅꯤ. ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯑꯩ ꯅꯨꯄꯥ ꯀꯣꯏꯅꯩ ꯍꯥꯏꯕ ꯈꯪꯗꯕꯅ ꯍꯣꯏ ꯍꯥꯏꯕꯤꯒꯦ, ꯅꯪꯅ ꯍꯥꯟꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ. ꯃꯥꯅꯁꯨ ꯄꯥꯈꯪ ꯍꯥꯏꯁꯤꯗꯤ ꯑꯁꯤꯅꯤ ꯀꯩꯅꯣ, ꯃꯌꯥꯝ ꯀꯣꯏꯔꯒ ꯍꯌꯦꯡꯋꯥꯏ ꯑꯄꯥꯝꯕ ꯂꯧꯒꯗꯕ ꯑꯃ ꯂꯧꯔꯒ ꯂꯣꯏꯔꯦ ꯀꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯄꯖꯥꯅꯤ. ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ, ꯀꯣꯏꯕꯩ ꯀꯣꯏꯔꯗꯤ ꯑꯩꯈꯣꯏꯗꯤ ꯂꯧꯗꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯐꯥꯒꯤ ꯇꯧꯕꯖꯥꯅꯤ. ꯑꯩꯅꯇ ꯁꯨꯝ ꯕꯣꯠꯇ ꯂꯣꯏꯅꯩ ꯍꯥꯏꯗꯨꯅ ꯆꯨꯝꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯅꯤ. ꯂꯧꯒꯦꯅꯕꯨ ꯈꯜꯂꯕꯁꯨ ꯂꯧꯔꯣꯏ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠ ꯆꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯍꯣꯠꯅꯔꯛꯄ ꯇꯥꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ haurakliba nupa asi nupi atopa koi haiba aisu khangi aduga mana aingonda haurakliba asidi chumna tinasi haiduna haurakpanina aisu maga adumak loinabagi wani ma kanano karino haiba karaidagino haibadugि maramda yamna kupthana aisu khangbadi oide nongmadi college ki board loikraba matungda exam su kuidrabani exam kuidre haiduna aisu class yawba chali imanabi singdusu arapadagi ngakta oibana pau phaunaraga chasi haidun hektama phaunabani numit adu aisu phone balance yawdabagi hanamgi matagumna makhoisu adumak lakcharamgani haiduna college yawsilagli aina college tek yawbaga nong kana chutharai phone balance tu yawdabana makhoi lai lakte haibasu amata khangdre nong adu yamna kana chubana maram oiraga aisu hanbagi lambi do pharak tarani khalli satin chu yawrakte nong su yamna chui aduga class su yawdre saiphobatan koiru sidana momo ahawba malai mapham aduda bizabigi haiduna hairai aisu nahan makhaidi chalaga ngasi amu chatrabadi kainoma khalani haiduna wakhandadi khali tawbatabu numit aduda maga nungsinariba nupi adusu maga lepminaduna leirami aduga mase saiphobatan hana thiluge aduga ibani amu kona chasi haiduna maga khangnariba nupi adu tahandabida aingonda hairai aisu kharadi chingnaba phawi maga nungsinariba nupi amadi koinai khanglaga nupi asini haibadumadi aisu direct khangdabana nupi sina kanano haiduna mongonda hangi manadi aingonda nungsi pami hairaklibasi maga koinaba nupi ni haibadu tapthoklabadi yaraklaroi khanbagi macheni haiduna khumlai aisu chingdi dum chingnai masak sumanade aduga macheni kaina nahan makhaidi akhoi wari sanabada mache lai laite gi wari so mata haide aduga ngasina macheni kaiduna aisu hoi phare thilluro aduga hanagi matagumna yamna laptabida swaida anakpa amada hekta sarase aduga nongsu susilakpanina khitang patharapaga aisu line da hankinaba tawge haiduna wari sanai magi gari macha aduda aisu tongkhatuna phana sangna di thoragli hana aikhoina phamduna chakhriba hotel sing adusu loina lehore aina mangonda hangi karaida noi bani na chalibase haiduna adubu ching yamna leiba mapham amada thawjeli sidagi khitang chalaga yamna hawba mapham ama lei mahaw tanghangi tawbani haiduna hai aina su chingmanda phamba hotel bu kaya jogo charamgadaba mande haiduna gari khamo haiduna di hai launa gari dudagi chongtharaga nangna yamna chaningadi nang charuro aidi chaba ngamlaroi haiduna khongna adumak tamna thoklakba hawi aina adumna tawba mawong mataw aduda masu ikaibadagi nangsidi ahawba mapham amada pizabigi hairaga yadrabanina hanagi duda dum charasi haiduna hai aina su saiphobatan bu yaurabadi haiduna phana yamna thawjillabanina mapham adudagi tholakpada numisu tarani aisu hoi haiduna yasinaraga chase haiduna di tholai main road hek yobaga aina gari khamo hairaga arakpo okto amada pharaga aisu yum yongna batongduna lai numit adudagi ibani pausu phaunadre thengnarabasu kaunadre masu aingonda kharadi khoktak saramani aina su mabu hana ichamchamna loinaramiba adugumna loinabadi ngamdre magi mawong mataw adu namthak amasu yawi khanbadagi
ꯆꯤꯡ ꯃꯥꯟ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗꯕꯨ ꯀꯔꯥꯏꯗꯒꯤ ꯍꯣꯇꯦꯜ ꯐꯝꯃꯝꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯪꯗꯨꯅ ꯃꯥꯅ ꯍꯥꯏꯕꯗꯨꯗ ꯌꯥꯔꯝꯂꯕꯗꯤ ꯏꯁꯥꯒꯤ ꯏꯖꯠꯇꯃꯛ ꯃꯥꯡꯂꯒ ꯇꯣꯛꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯃꯥꯒ ꯀꯣꯏꯅꯩ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅ ꯑꯩꯅ ꯑꯗꯨꯝꯅ ꯃꯥꯅ ꯏꯁꯥ ꯁꯣꯛꯈ꯭ꯔꯦ ꯀꯥꯏꯅꯒ ꯍꯥꯏꯔꯨꯔꯕꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯌꯥꯝꯅ ꯊꯥꯖꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯗꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯂꯩꯕꯅꯤꯅ ꯊꯣꯛ ꯂꯥꯎꯅ ꯆꯦꯟꯊꯣꯛꯈ꯭ꯔꯣ, ꯑꯩꯒꯤ ꯃꯥꯡꯖꯕ ꯈꯛꯇꯅꯤ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯁꯦ꯫ ꯑꯩꯁꯨ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯈꯜꯂꯒ ꯏꯁꯥꯗ ꯌꯥꯝꯅ ꯄꯦꯟꯗꯕ ꯌꯥꯝꯅ ꯐꯥꯎꯏ꯫ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯔꯒ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯀꯥꯏꯗꯨꯅꯁꯨ ꯈꯜꯂꯤ ꯀꯥꯏꯅ ꯏꯁꯥ ꯏꯊꯟꯇ ꯈꯜꯂꯨꯕꯗ ꯐꯤꯡ ꯂꯥꯎꯅ ꯍꯦꯛꯇꯃꯛ ꯁꯥꯎꯒꯠꯄꯁꯨ ꯌꯥꯎꯏ꯫ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯐꯨꯅꯤꯡꯕꯁꯨ ꯐꯥꯎꯏ ꯋꯥꯈꯜꯁꯦ ꯖꯥꯠ ꯈꯜꯂꯨꯔꯒ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩꯕꯅꯤꯅ ꯑꯁꯨꯝꯕꯒꯤ ꯃꯔꯝꯗꯗꯤ ꯃꯉꯣꯟꯗ ꯅꯣꯡꯃꯇꯁꯨ ꯍꯥꯏꯗꯦ꯫ ꯍꯟꯗꯛꯇꯤ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯝꯗ ꯑꯩꯁꯨ ꯀꯣꯂꯦꯖꯁꯦ ꯏꯃꯥꯟꯅꯕꯤ ꯆꯠꯇ꯭ꯔꯕꯗꯤ ꯆꯠꯇꯦ, ꯏꯃꯥꯟꯅꯕꯤ ꯃꯈꯩ ꯆꯠꯂꯕꯗꯤ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯇꯣꯏꯅꯗꯤ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ, ꯑꯦꯛꯖꯥꯝ ꯈꯛꯇ ꯑꯌꯥꯝꯕ ꯊꯥꯏ꯫ ꯂꯥꯁ ꯁꯦꯝꯁꯨ ꯑꯣꯏꯕꯅ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯝꯗ ꯍꯟꯗꯛꯇꯤ ꯃꯥ ꯊꯣꯛꯂꯛꯂꯒ ꯆꯦꯜꯂꯗꯕꯅꯤ, ꯃꯥꯗꯤ ꯆꯍꯤꯗꯣ ꯐꯅ ꯌꯥꯝꯅ ꯌꯥꯝꯁꯜꯂꯦ, ꯑꯩꯉꯣꯟꯗꯒꯤꯁꯨ ꯈꯔ ꯍꯟꯕꯅ ꯑꯩꯁꯨ ꯍꯣꯏ ꯀꯣꯂꯦꯖ ꯂꯣꯏꯁꯤꯜꯂꯨꯔꯕꯅꯤꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ, ꯏꯃꯥ ꯈꯣꯏꯅꯁꯨ ꯌꯥꯔꯤꯕꯕꯨ ꯍꯥꯏꯗꯨꯅ ꯍꯣꯏ ꯑꯗꯨꯝ ꯌꯥꯊꯣꯛꯏ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯏꯕꯥꯅꯤ ꯆꯦꯜꯂꯦ꯫ ꯆꯦꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯣꯏꯔꯣꯝꯒꯤ ꯃꯁꯛ ꯑꯃꯠꯇ ꯈꯪꯗꯦ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯀꯣꯂꯦꯖꯇ ꯕꯣꯠꯇ ꯂꯣꯏꯅꯈꯤꯕ ꯏꯆꯝ ꯆꯝꯕ ꯃꯥꯟꯕ ꯂꯧꯅꯝ ꯇꯧꯕ ꯅꯨꯄꯥ ꯑꯗꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯌꯥꯝꯕ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯑꯩꯉꯣꯟꯗ ꯏꯇꯩꯃ ꯊꯣꯛꯂꯦꯗꯅ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯃꯔꯝꯆꯠ ꯑꯗꯨꯒ ꯍꯥꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯏꯇꯩꯃ ꯍꯥꯏꯗꯨꯅ ꯑꯣꯟꯈꯠꯂꯒ ꯀꯧꯕ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯦ꯫ ꯃꯥꯁꯨ ꯑꯩꯅ ꯃꯌꯥꯝꯕ ꯊꯣꯛꯄ ꯑꯗꯨꯗ ꯂꯩꯁꯤꯜꯂꯛꯄꯗꯣ ꯄꯨꯡꯉꯛꯇꯤ ꯉꯛꯑꯝꯒꯅꯤ꯫ ꯀꯣꯂꯦꯖꯇ ꯅꯣꯡꯃꯇ ꯐꯥꯎꯕ ꯅꯨꯡꯁꯤꯅꯩ, ꯑꯁꯨꯝꯅ ꯈꯪꯅꯩ, ꯈꯪꯕ꯭ꯔꯥ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯃ ꯐꯥꯎꯕ ꯍꯧꯗꯣꯛꯇ꯭ꯔꯒ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯂꯒ ꯂꯥꯛꯄꯁꯤꯗ ꯃꯥꯁꯨ ꯉꯛꯑꯝꯒꯅꯤ ꯍꯥꯏꯕꯕꯨꯗꯤ ꯈꯪꯉꯤ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯊꯥꯛ ꯋꯥꯡꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯟꯕ ꯑꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯏꯈꯥ ꯇꯥꯕ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯂꯣꯏꯅꯕꯗꯣ ꯌꯥꯔꯦꯗꯅ꯫ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩ ꯃꯇꯝꯗ ꯃꯁꯥꯅ ꯇꯧꯖꯈꯤꯕ ꯃꯔꯥꯜ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝꯕ ꯑꯗꯨꯒꯗꯤ ꯗꯣꯔ ꯇꯧꯅꯗꯨꯅ ꯂꯣꯏꯅꯩ꯫ ꯑꯩꯉꯣꯟꯗꯗꯤ ꯏꯇꯩꯃ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯒ ꯀꯧꯕ ꯐꯥꯎꯕ ꯉꯝꯖꯗꯦ꯫ ꯑꯗꯨꯕꯨ ꯏꯈꯥ ꯇꯥꯕ ꯏꯅꯥꯎ ꯑꯣꯏꯕꯅꯤꯅ ꯑꯩꯅꯗꯤ ꯄꯥꯈꯣꯜ ꯑꯗꯨꯝ ꯊꯥꯗꯨꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯑꯗꯨꯅ ꯏꯟꯈꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯅꯨꯄꯥ ꯅꯍꯥꯒꯤ ꯃꯈꯣꯏꯒꯤ ꯅꯨꯡꯗ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯣ ꯈꯪꯗꯅ ꯂꯣꯏꯅꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯍꯦꯛꯇꯃꯛ ꯌꯥꯊꯣꯛꯄꯤꯔꯨꯒꯅꯨ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯅꯤ, ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯉꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯡꯕꯅ ꯀꯅꯥꯅ ꯃꯥꯡꯖꯍꯧꯒꯅꯤ? ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯃꯥꯡꯖꯍꯧꯒꯗꯕ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯃꯄꯥꯟꯂꯣꯝꯗ ꯊꯕꯛ ꯇꯧꯕ ꯑꯣꯏꯕꯅ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯍꯧꯖꯤꯛꯄꯨꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯖꯔꯦ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯒ ꯂꯩꯃꯤꯟꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯄꯥꯟꯂꯣꯝꯗ ꯁꯨꯝꯅ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯐꯩ ꯈꯟꯗꯣꯛꯏ꯫ ꯂꯩꯁꯥꯔꯤꯉꯩꯗ ꯃꯈꯣꯏꯅ ꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯈꯤꯗꯕ ꯑꯗꯨ ꯂꯨꯍꯣꯡꯂꯒ ꯂꯩꯃꯤꯟꯅꯔꯒ ꯃꯌꯥꯝꯕ ꯑꯗꯨꯁꯨ ꯌꯨꯝꯗ ꯇꯣꯏꯅ ꯂꯩꯇꯕꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛꯇ ꯑꯣꯏꯔꯕꯁꯨ ꯂꯧꯍꯧꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄ ꯌꯥꯏ꯫ ꯅꯨꯄꯥꯒꯤ ꯋꯥꯈꯜꯅꯤ, ꯑꯗꯨꯗꯤ ꯑꯩꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯂꯩꯗꯨꯅ ꯏꯆꯥ ꯅꯨꯄꯥ 2 ꯄꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯤꯁꯤꯡ ꯑꯩꯈꯣꯏꯁꯦ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯁꯤꯡꯅ ꯍꯩꯅ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫